Assam Rifles and Nupi Angangda Khut Thabagi Maiyokta Cocomi Women's Wing na Yaningdaba Fongdokrakli. Ngasi Lamphel de Labor Cocomi office the Pangtok Papaugi mi Famamada, Cocomi Women's Wing convener W. Luang Laymanahai, Haukiba Tangtare Taukrul District in New Haven Hill the Anowa Assam Rifles ke, outpost ama hang na Honarakpagi Maiyokta, Tangkul Nagagi Nupi Kayana, Sangsin Kiba Kongjangda, AR personal sing na, tear gas kapa, Nupi Angang sing the Khut Thaba, Fuba Chaiba Tauribadu office Pagi Marundani. Union Home Minister na Central Force asi Manipur Nupi Angangda Khut Thadu na batharak para haina hangki. Central Force na mafam adu da outpost hangbagi wafam leiragasu mafam adugi mari lenaba singa tanaraga amadi yanaraba matungda hangbada akaiba leigadaba nate adu moinamak mafam adugi miyamgi apamagi mayokta thangjiliba khongthang handokpana fagani. Hadak CRPF gi DZ na micham miyam marakta khulai paiduna chatpa miyoi thengnabada khut thaduna hatkadabani haibu wafam adu khunai asida aki akhang pibani madu yaba ngamloi paugi mifam adu da saruk yakhibi Cocomi Women Wing co-convener RK Tharaksanagi maikaidagisu Assam Rifles amadi Okrul gi Nupi khongjang singi marakta thokhiba thodok adugi matangda Yaningdaba wafam sing Fongdokrakli. Hunggang amat hekta Central Force singina madu leiba hunggang dugi leiba miyam dugi concern kemta log de bida pradhan boiro member boiro club boiro maira boiro dugi ya ba yaw mo heta leining hai da nei ta tanggel la kan da sugum ba mato bodi Central Force ke dugum ba yamna heman ba hai ba tare sugum ba sida miyam na hanglai ko hang sida ai khoi si bali ge hameng do na ma khoi na sum adumai na to kan no mo no tek tek to kan de sum ba di khidom cham si ma si khoi na ya ba ngmoi ima